Lengakta sembinaba kayarak haijiraba fauba sembiraktabadagi miyamna ngasi haukiba hingnong yaidagi matam kaktana Imphal Yaripok lambi thingjinduna khongjang jangsinba hokre. Amasung thangmaiban hizam dewan laikai RK Ombi Divyagi misi asi masa matomta sizaba nate imung manungna tamthina otlaga hatpani haina laikai miyamna maral sirakle. Mayam Bukharam Jari, Domning Birbis Impact News Ni SONALEE MAIBAM na Hojipung Jasi Faubugi Mariba Pau Singh, Mayam the Pizari. Lengak ta matam thaduna sembinaba kayara khana haizaraba fauba sembiraktabadagi miyam na ngasi haukiba ahingnong yaidagi matam kaktana Imphal Yaripok lambi thingjinduna khongjang jangsinba hokre. All Kongbarot United Clubs Organization gi mitheng makhada fibam soklaba lambi asigi nakieta leiriba miyamna ngasi ayuk anganbadagi hauduna Imphal Yaripok lambi gi saruk oiriba Kongba Bazardagi kairau bitra khunau faubada Uwa faizinduna lambi thingzinke madugi mathakta lambi da tire mai thaduna achat awok sing thingki adubu lining laison ana ayek amadi atai essential service ki oina di komthokhi lambi thingbagi pau tabadagi irilbung police ki OC yauna Imphal East ki police personnel sing laktuna Kongba Bazar dagi kairau bitra khunau faubada miyamna lambi thingbada sizinaba uwa amadi tire mai thaba sing lauthokhi loinana lambi thinglamba miyam butan sinki adubu police amasung miyam gi marakta pamdaba thodok amata thokpa laikhide makhata na pamdaba thodok thoktanaba police personnel singna yamna cheksin ngak senduna laiki amaromda Imphal Yaripok lambi thingliba mafam singda Imphal East ki SP ki SI Sivakanta masamak sulaktuna yengsinki amadi panduna lairamba miyoi kaya chathanki adubu SP amadi police personnel singna Chatkraba matungda miyamna makhatana lambi thingzinduna makhal amatagi gari sing chalhankhide loinana Kongba Bazar dagi Irilbung Bazar faubada lairiba kaithel amadi dukan sing su lambi thingbagi khongjang saugatpa oina thonglon nakhi lambi thingbaga mari lainana All Kongba Roads United Club Organization gi convener Lenin Hiromna Imphal Yaripok lambi asi fibam chadre haibasi mari lainaba department na khanglabani masi faubada sembidabana miyoi kayagi punsi manglibane maramaduna hena kanba khongjang changsilaktringaida athuba matamda Chunaba mong da lambi asi sembiyo haina lengaka madi mari lainaba department gi pukning chingsilakli. Tangai phadana lambi gi leiriba phibam si adugi matik sokpa sida ngarang hingnong yaidagi akoi lambi thingbagi phirap si logjabani aduga hojek akoi lambi thingba sida so akoi maruina satra school amadi dharma karma ga mari leinaba emergency gi servicing akoi komtoksai aduna tabasing akoi lambi sidaida phatanungda thoktanaba yarigei akoi chatpidanaba mukasu appeal tokjage loinana makhatana sidagi henba kanba khongjang changjalaktringaida akoi mari leinaba government amadi works department gi side tegi haiba lambi si athuboda sembinanaba amukarna akoi press media gi kuthangda appeal tokjari sembidriba ko akoi sidriba akoi semdriba changjarani mi siba yaureba pukhalakpadagi ko asomara pa khungungdagi yarbondai lakpa mi do koigi anga ba pukhalakpa mi do siba khudok thiba mi yaureba aju khongjalaje akoi hena kanjal laineba thoroksida ehingli asudi ani akoi nupini sarman nupi akoi di cha mayam soktanaba Thangmaiban hizam dewan laikai dagi RK Divyagi misi asi masa matomta sizaban nate imung manungna tamthina otlaga hatpani haina laikai miyamna maral sirakle misi asida cheneriba miyoi khudingmak laikai asida lahendaba haina warep laukhiba loinana imung asigi mapot maral sing laikhidrabigi laihoriba chahi amaga tha ahum khakta ngairibi machanupigi mingda panbinaba laikai miyamna laingaki pukning chingsilakle tha asi kunithoida laikhidrabi asigi misi asigi mayok tangasi thangmaiban hizam dewan laikai da pangthokhiba miyamgi famda sarukya khibi okram priyana divyana fana maral leram labasu mapuroiba roki amadi mahaki imung manungna makhut chana warak piba mahutta minungsi leitana hatok piba asi nungaite asiguma thodok singa sa cheneriba miyoi singa si matam chana chairak piduna namsilaga lakpa Cherak pidana namsilaga lakpana makhatana lamdamasida sasinaba mihat kaya lepa leitana chatharakpani haiki wakat mifamaduda sarukya khibi malo poire leimarol mera paibi apunba Manipur gi president Elmem Chaubina Divyagi thamoi chaklaba misi asi lamdamasigi mama oibi pumnamakna yafam thokte laikhidrabi Divyabu yek thokne haibagi wahauda mahaki mapuroiba roki amadi mahaki mama mache singna tamthina otnaiba amadi fu chaiba tawi haiba asi yumthangnariba imung amadi laikai miyamna mamitmakna uraba wafamni mahakna laikhidaba numit adumaktada mahakpu kanbiyu haina imungdagi kaplaga thongal tamna chentorakpada imung manunggi miyoi singna fuduna pusinbagi thodok sing miyamna uhobana misi asida chenaba miyoi khudingmak matik chaba chairak pigadabani haina mahakna fongdoke Ngang si am nungaite mana sagi phuba saiba moina masam horaga pusan khiba saifam daraga ibu kan biu haidana mana sen thorakhiba
सिनिंगदना हिंदिंगना माना सागी चेंथोर की फसे अदुगा मसी सोसाई सुनना नते मादनी मोइना हापनी मगोंदा तौरीबा नुपीदा ओलीबदो मदुगी छु मोइ छे ददी फगनिंगी अदुगा मोइगी इमुंग मनुंग पुनमक्से नियम मांगदा मखौ पोना तक सेंदोक हनिगी हाइबो वाफमसे इबे वाफमदा तमजेगे अदुगा मसिगी हाक्तक से मागी आरके बेमसे असिना सीरिबा मिसीसे फजना मदिक चुम्बा पोस्ट होटेल की रिपोर्ट से नियम मांगदा खंगहनबा पामी मिसी असिगी मतंगदा वाहंग पाहंगबा लाखिबी मणिपुर स्टेट कमीशन फॉर वुमेन की चेयरपर्सन सलाम उल्काना नुपी कया थौरी यालगा सीदुना लेरमे हाइबा थौदोक असि हंदकी असिन अहान बनते मिसी सिंग असिगी हौरकफा ममुत ताना नैनदना मसा मतोमता सिजबनी हाइना लोइसिनखिबा असि नुंगाइते फुबा चैबा तौद्रबसु वाखलगी अवाबा चैथेंग पीदुना मसा मतोमता सिजनिंगबगी इथिल पीखिब्रा हाइबा फाउबा थिदोक्तुना तुंगदा मसिगुम्बा थौदोकसिंग असि अमुक हेना थोक्तनबा पुन होटनमिनसी हक्चांगी मफम कयादा चैफम कया लेरमखिबी दिव्यागे मिसी असिगी अचुम्बा लंगला लंजिन पुथोक्तुना मराल लैबा मियोइसिंग मतिक चाबा चैराक फंगहनबा कमीशन की माइकैदगिसु अंगंबा थाकता होटनगनी हाइना महाकना फोंदोखि तै लेबाक हाइसिदा नुपीसि यामना थाक मांगना मयामना इमा कैथेलना चिंगबा नुपी नालना चिंगबा थौना लेबा मतिंग लेबा मयाम लई हैरगा को थौरी जालगा सी हैबसे नुपी असि क्याम कजाना वखन जि सोंधरबा जानो हाइना ए याम नुंगाइताबम फावी असि केसिन अहानबा नते केस अनिम जि थेंनागरे अइने हे कमीशन जि फंबदगी अननेचुरल डेथ ने हैरगा हे लोशन बदुमाइना तौबा अचुमबना करमबनो अरामबना करमबनो थिदुअगा मथंगदा मणिपुर हिस्ट्री म ओइना हंदकी थौदोकसिदगी नुपी से थौना लेना मतिंग लेना वारगा थौरी जाला सि हैबदे तहनगुमसि सि पुन्ना होटनमिना बाइसे एगी साइडते अंगम होटनजगनी स्टेट असिदा रेप केस यावना नुपी मचा अमसुंग नुपी सिंगदा चथबा क्राइम सिंग अमसुंग मिसी मिनागी थौदोक सिंग असि मतम चाना अचुम्बा वायल फंगहनबा लेंगा खमदी मरि लेनबा सिंगना थबक पाइखतलु लोइना मराल लेबा सिंग मरालगी मतिक चाबा चप चाबा चेराक पियु हाइना वार्ड की मेंबर खेत्रिमयुम सपनाना फोंदोरकले वार्डना सिंदुना ngasi पैलेस कंपाउंड लेबा लूप असिगी ऑफिस पांगथोकिबा पावगी मिफम अमदा सपनाना मखाताना स्टेट असिदा मपुंग ओइना नुपी मचा अमसुंग नुपी सिंगदा थोकपा अमसुंग चथरिबा क्राइम सिंग असिगा मरि लेनना तोंगान तोंगान लूप तरुकना पुंदुना सेमबा यूनाइटेड वुमेन राइट्स डिफेंडर हाइना मिंगथोनबा असिगी मिफम अमा पांगथोक्तुना यामना कुपना खनखरे मिफम अदुना मिसी मिना यावना नुपी सिंगदा थोकपा अमसुंग चथबा क्राइम खुदिंगमक्ता निंगथिन इन्वेस्टिगेशन तौबा मतम चाना जस्टिस फंगहनबा गवर्नमेंट जज के अवाटपा अथुबदा मेंसिनबा सस्पिशियस डेथ खुदिंगमक प्रॉपर इन्वेस्टिगेशन तौबा स्टेट असिदा अथुबदा DNA टेस्ट मशीन इंस्टॉल तहनबा हाइबना चिंबा वाफम सिंग यावरी मसि लेंगाकना अथुबदा थबकता ओंथोकनबा होटनगदबनी हाइखि आरके निगोन लाइस्रम उम्बी दिव्या अमदी होजाइदा नुपी अमा सिगिबदो अदुकी मतिक अखोई कंडेम तवी अखोई सुगुम्बा थौदो असि मणिपुरदा मसिंग थीबा ngamdana thokre adubu ngasi boki manungda miyam khangna akan basairak pi ki bahai badudi amatta leitri government na crime ama thokpa matamda investigation tawbada matam yamna kuina namjhallaga thambase akoi tasengna pamjade government gi yamna akan ba miyang sanghaningi yari khaidi akoi tasengna hairabda akoi gi mihat pa singje phasi tawraga hatpiro Chahi Nauribi Nupi Macha Mabu Faraba Matung Famlan Kibagi Thaudokta Mara Lairaba Nupama Chahi Tara Jail the Thamnaba Amadi Lupa Lising Ani Fine Thianaba Fast Track Special Court Na Chairak Pikre Fast Track Special Court ke Special Judge CH Brajachan Na Chairak Pikiba Nupa Asi Kangpokpi District ke Fainom Village Tagi Nenemcha Elias Boysem Elias Sanathoi Chahi Kuntrani Thoi Apokpa Ito Khongsai Ni Nupa Asi English Singani Tarani Pan Thokiba Thaudok Asida Mara Laire Haina Judge Asimak Nangarang Lau Thokibani Judge asina victim oi horabi nupi macha asida leingak na victim compensation fund dagi lupa lakh taruk compensation oina pinaba khanganki matang swai sida break ama logjage break ki matungda India da hokhiba pung kunmri da covid ke no positive case lising taruk ka chamapan ga kun manga hengalaki bagi paw amadi Manipur amasung maling bitongan tongan ba ipaw singputun lakchage impact news meeting tadun lebi Hotel Ambrosia, situated near Delhi Airport at Mahipalpur, provides room at affordable prices, 24-hour Wi-Fi service, pick and drop service, restaurant service for Northeast and North Indian foods. One of a renowned Manipuri cuisine restaurant is giving breakfast and a meal as complimentary. Please visit Hotel Ambrosia, Mahipalpur, Delhi. Contact number 9643504772.
Presto Personalized Wonders Imphal nauna hangdokjare hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456. mayam bom ka na taram na okchre bulletin asigi makata ba pau mayam bizari India da hokyo pung kun mer covid ke na positive case lising taruka chamapan ga kun manga hengal lakhe laina asigi nau na mioi tara manga laiki de amade covid naram ba mioi lising mapan ga chani ga tara hum doi fagalak tuna discharge tauki India da covid ke active case lising hum fu hum doi ga chahum ga marfu lairi hokyo pung kun mer da covid ke fagalak pu ki chang cha da marfu tara ni pan 10 mik taruk ni pan oiki India da covid ke apun ba case masing crore mari lak ni fu mapan lak manga hele apun ba laiki da ba masing lak manga lising kunthra ma thoi ga chahum ga hum fu mapan hele amade apun ba discharge tauki ba masing crore mari lak ni fu hum doi lising tara ma thoi hele nakala marom da malem gi oina covid ke apun ba case masing crore hum fu ni pan lak hum fu manga hele apun ba laiki da ba gi masing lak hum fu ni pan lising hum fu hele amade malem gi oina discharge tauki ba gi masing crore yang khai taruk lak marfu tara ma thoi lising yang khai hum doi hele Lona Thinkrabal Holub, Kanglay Yawol, Kanalub, KYKL na Safung Lakpa Chahi Kunmapan Subagi Mapokumon Pangtokre Hairi, Lupa Sige Publicity and Research Secretary AI Fabana Kutiak Piduna Tadorok Pacherolamada, Mapokumon Tauram Adu Lup Asigi, CHQ Battalion Sing Unit Sing Amadi Kanglay Paki Manung Amasung Mapal de Laiba, Section Sing the Paksa na Pangtoki, Lup Asigi Central Headquarters, the Pangtoki Ba Mapokumon Asigi Mapung Oiba Tauramda, Lup Kipiral Chingkhatpa, Ningtam Lanteng the Tawaina Ponthapi Kraba Toba Tobi Sing the Highlight. Katuna kai khumna ba utpagaloina na chairman gi pauzel pathokhi haire mapokumon asigi maruiba team na yawol mairi muthatta ningtam lalhau thadokta amadi saktam ngak na hingba haibasina oikhi hairakli Imphal West ki commando khutpu amana lona Thinkrabal Holub RPF PLA gi active kadar ma faraba kadar adudi Imphal East District ki mongjama manglaikai litan makhong dagi laisram Kiran Maitai alias Sunil alias Nongthon chahi nifum doi apokpa L Dhananjay mitai kawi haujikna patsoi part 1 Maya da laiba Deepak Stone Crusher da laiba asan ba yuma ma da laiba ni Imphal West ki commando khutpu aduna ngase yupung nipan makhairom tabada masana lainari ba asan ba yum adudagi fagat kibani haire mangondagi mobile handset ama Aadhaar card maru mari yauba airgun pistol amasu fangki haire mioi asi gi machindagi mahak haukiba kumja inglising amaga marfu tarani pan gi September thada King Kauba mioi amagi khuthang da RPF PLA da yaukibani kumja English singanida Chorchanpur gi Singhata numit nifu mangani gi oiba basic military training fangkre loinana self style Major James ki makhada thangjing area da laiba 101A reserve battalion amasung self style Major Hemanta Kauba amagi makhada Sajik Tampak da laiba 252 tactical battalion da thabak tawbani faraba mioi asi khutlai ga loinana mari lenaba patsoi police da makhata ba investigation gi da makhutsina kre hairi Lona Thinkrabal Holub Pripak na lisang sitna pangthok tuna lakliba Indian colonialism resist day thoram hayeng pangthok lagani haina cherolamada fongdorakli loop asigi publicity and propaganda gi charge the affairs ki thopuriba leibak ngak paluwang na khutek piduna thadorakpa cherolasana makhatana Indian forces na chahi lisang sitna iramdam kanglaipa ki micham miambo black law kaya gi marumda hatok pikhiba otpi naibiba nupi oibi gi kai khumna ba manghan bikhiba kaya amana mafam khanghan kidaba patsoi gi langjing da thokiba tamthiraba saram chat ki lichat kaya adubo ningsing duna kumja English singa tara mari dagi lepa laitana thauram adu chathaduna lakpani thauram asi loop asigi CHQ GHQ THQ transit game sing training center sing amasung atai loisang sing da pangthokani numit asida iraipak chapum namakna saram chat pasing asigi mayok ta laiduna lichat sing asi amukhan kanglai pakta chatharaktana ba apunbagi kholau lauminarasi hairakli Special Commando Team amana KCB People's War Group ki kadar machingwairong maning laikai Imphal East laiba masagi mayumdagi fagat pangamkre akaknaba paw mafangbadagi Special Commando Manipur Police ki in charge SP Railways ki mitheng makhada Officer in charge Sri L Bebekanandana luchingduna SI Kayal Kumar na assist tawduna tarataruk suba AR ga punna chingmairong maning laikai da thiba humbat
ꯆꯠꯊꯕꯗ ꯐꯥꯒꯠꯈ꯭ꯔꯕ KCP ꯒꯤ ꯀꯥꯗꯔ ꯑꯗꯨꯗꯤ ꯎꯁꯝ ꯔꯥꯃꯦꯁꯣꯔ ꯆꯍꯤ 23ꯅꯤ ꯃꯍꯥꯛ ꯏꯪ 2019ꯗ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯤꯔꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯥꯗ KCP ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ KCP ꯒꯤ ꯐꯟ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯃꯉꯣꯟꯗꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ आधार कार्ड अमा फंकी फगटलबा पोटलमसिंग असिगा कोनना लीगल एक्शन लौखटनबा महक मरी लेनबा पुलिस स्टेशन दा खुदसिनखरे हाइरि लोन थिंख्रबा लालहौलुब नेशनल रिवोल्यूशनरी फ्रंट मणिपुरना निंगसिंग बथोक्त्रबा मतमदगी अखोइगी इपा इपुसिंगना थंबिरंबा चटनबी कयाना ngasi फाउबा अखोइ फुरुप असि लेपतुना लेरिबनी हाइरक्ली लूप असिगी इन्फॉर्मेशन एंड पब्लिसिटी सेक्रेटरी सना जावबा मैतैना खुदियक पिदुना थादोरकपा चेरोलमदा इपा इपुसिंग अदुना थंबिरंबा चटनरोन अमदी निंगसिंग नमित कयाबो अखोइना चेतना अमदी हराउना चटनबी ओइना निंगसिंगनरी अमदी फुरुप असिगी तंगाइ फद्रबा लेंद्रबा युमफम ओइरे खोंजोम लांदा लमदम असिगी निंखा तंबा मांखिदुना ब्रिटिश की मखादा चही 53 लेखी हौजिक चही 34 इंडिया की मखादा लेरकले हाइरकले PT Natural Health Clinic कौबा क्लिनिक अमा हैरोक पार्ट 3 तौरांगबम लेकाइदा हांगदोखरे हांगदोकपगी थौरम अदुदा क्लिनिक अदुदा पेशेंट तरुक फ्री दा लायेंगबा पीखी क्लिनिक असिदा पूरीबा डॉक्टर प्रवीणा तौरांगबमना अरापा मफमदा चटलगा फिजियोथेरापी ट्रीटमेंट पीबदा खुदोंग चादबा सिंगी खरदा ओइरगसो हंथनबगी पांदमदा क्लिनिक असि हांगबनी डॉक्टर प्रवीणा तौरांगबमना क्लिनिक असिदा सरुगी अनाबा हाइबदी जॉइंट पेन खुजेंग नुंगाइतबा फिजियोथेरापी गी लायेंग एक्यूपंक्चर लायेंगबा मसल पेन कोक चिकपा तुम्बा यादबगी लायेंग हाइड्रोथेरापी ट्रीटमेंट डाइटिंग न्यूट्रिशन अमदी योगा थेरापी सु लायेंग जगनी हाइरी लंबी सेंबीदबगा मरी लेनना ओइनाम वांगोई रोड की हौरकपा ओइनामदा हौखिबा एप्रिल 10 दगी चथरखिबा लंबी थिंगबगी खोंजंग अदु ओइनाम केंद्र की MLA इरेंगबम नलिनीगा ओइनाम मैरा पाइबी लुपका लंबी सेंबदा यानबा पुरकपदगी खोंजंग अदु हंदोकले हाइना ओइनाम मैरा पाइबी लुपना थादोरकपा चरलमदा खंगलखले अरोइबदा बुलेटिन असि हेडलाइंस समुहना म्याम समजरे लैंगाक्ता सेंबीनबा कयारक हाइजरबा फाउबा सेंबीरक्तबदगी मियामना ngasi हौखिबा अहिंग नोंयाइदगी मतम कक्तना इम्फाल यारी पोक लंबी थिंजिंदुना खोंजम चंगसिनबा हौखरे अमसुंग थांगमिबन हिजम देवान लेकाइदगी RK ओंबी दिव्यागी मिसी असि मसा मतोमता सिजब नते इमुंग मनुंगना तमथिना ओटलगा हातनी हाइना लेकाइ मियामना मराल सिरकले मतंग स्वाइसिदा बुलेटिन सॉल्यूशन जरे मणिपुर अमसुंग मालेम की तोंगान तोंगान मफम सिंग द थोकलिबा इपाउ सिंग दमा की बैक न्यूज़ पे मिथियंग तादम लेबियो